Buffer zone area da Meitei IDP sing khunda leita hanaba honaba thong yaning de hana protest rally chatkre. Kuki jo sing namna tariba buffer zone area da Meitei IDP sing amohana khunda leita hanaba government na hanjin honaba ki thong yaning de hana Kuki Women Union Sangai Kot subdivision na sinduna ngarang subdivision asige manung sanba and Molon village tagi Laloi 5 for peace protest rally chatkre. Really, at the Sarugya no peace, no resettlement, respect buffer zone, no violence or buffer zone, no samaso, political solution first, the resettlement, among other hana thaba poster kaya supai ke. Lonana protesters singi maike degi hau kibasai 2023 ki May 3 degi thola kibakalu ki iranga sugi manungda akai atoi thokraba sugnu Sura suspension bridge sarkar gi maike degi amohana semjena bo hona bagi thong asi yaning de hana phongdo ke Kuki jo singna namna tarba area singi buffer zone singda Meitei IDP thamba yaroi hana kholau ke asu lauke ngarang Kuki Women Union na sindura sat ki rally adu Bisnupur district ki kumbi da chief minister Y Kemsa na mahaku okpagi thorong go mari lenana IDP sing nauna khunda laita hana bo hona bagi thong adu gi mayokta Sangai Kot area chief association na yan da phongdo ki badu gi matung tarapadani Association asigi Meitei degi haidbana Kuki jo singna namna tarba jaga singda Meitei IDP singna na khunda laita hanaba honaba civil works sing paikhatpa amadi athingba leiriba zone sing asi civilian singna phauduna satnaba honaraklabadi madu buffer zone gi norms violate taunaba honabani haina laugani amasung hairiba thorang sing adugi mayakta chapchana thengnagani haide marasida Sangai Kot ki CSO sing amasung chief association gi Meitei degi mafam adu deploy tawriba mapan suba ITBP Kungamanga suba ITBP Yankhainipan suba ITBP Tara suba BSL amasung kontra taruk suba Assam Rifles da Sursanpur gi Makhau area da leiriba buffer zone asining thina maintain taunaba amasung masigi regulation singa sanaba dabi tawkhre hairi Sahi ahumgi matung da Manipur gi Chief Minister na Prime Minister Narendra Modi unakhre ing tapa purak namba paikhaleba thabak sing PM da CM na paudam khre Manipur da lakpi na bahaja khre Manipur da kangluki irang thok tringe mamang dagi state asigi lusingba amatana haktheng na Prime Minister Narendra Modi unarakta ba sahi ahum hau khraba matung da ngasi Chief Minister Yumnam Khemcha na Prime Minister Narendra Modi unakhre Prime Minister Unabadu da anobalenga asina kaluk masel gi marakta ing tapa porok na bapai khaleba thabak sing paudam ke amasung Manipur da lakpi na bahaja ke Prime Minister Unabadu da Deputy Chief Minister Namsa Kipgen amasung losi di khosu sarugya ke Chief Minister gi Delhi khongsat hayeng loiragani amasung hayeng mak Imphal da thonglagani aduma pu Minister expansion di nongmanini ga son tharaba yana leire son thabaki maram center da expansion gi matang da Chief Minister da karimata khangalakpa leitre haina pau asina makha tare Chief Minister na ngarang tungan ba Union Minister sing unaduna wari sanaba laikre Union Agriculture and Rural Development Minister Shivraj Singh Chauhan ga unabada Manipur gi oina Pradhan Mantri Awas Yojana Gramin gi makhada internally displaced person sing gi anobu yum lising mga saba gi ayaba pirakhe official source ma gi matungina eligible oiraba beneficiary sing pakka gi yum da lehanaba thorang gi makhada anobu yum lising mga sanaba gi ayaba pirakpane kaluki rang na maram oiraga lanjena dunu leidiba imung lising kayamarum anoba thorang asina maram oiraga khunda leita hanba ngamlagani haire tongan ba relief camp amadi temporary shelter sing da sangjafam lauduna leidiba mioi lising kaya mahusa ge punsida hanjin hannanabagi pandam da center na akhanaba thorang ase lokhalakpani haire Union Minister ga unakiba da Chief Minister na Manipur da hujik oiraba phiba masigi matangda akupa wafam paudam kibaga lunana mayu makai leijadraba mioi singi solution ama porakpagi tangai fadaba wafam thamke Asigi angan besarukta state lengak na IDP singi yum lising mga PMAYZ gi makhada sabina ba proposal ama center da pisin ke Rural Development Ministry na hiramasagi matang da kopna yeng silaba matung da eligible oiraba miyo singi mayum naw masana bagi ayaba pirakhe ado moina mag state lengak na special project asigi damak beneficiary punamak PMAYZ gi guideline matungina masak khangdoklaga upload torok na ba poktak pirakhe hade Sina Kaitel da ka henba thawong sa tharakiba singi mathakta matik chaba chairak piu haina FNCC na phongdokre Sina Kaitel village da ngarang Kuki khulai paiba singna ka henba thawong sa tharakiba gi matang da foothill Naga coordination committee na akanamo ongda condemn torakle committee sigi information and publicity na thadrokpa cherol amana hai Sina Kaitel gi labukta thabak suduna leijaba aseng awungsi phakiba Kingston
Muibada Nomai Kapsinduna Kunjasing the Akiakang, Nanghanba Made, Lungtar Hills Range, the Mai Taramagi Todo Ado Akanamo on the condemned away, Misam Paba, Kulai Paja, the Basing the Nomai Kapsin Bamasung, Mai Taramagi Todo Ado, Human Rights, Kongao Nabane, Todo Aduna Kalop Masel Nuxisana, Leminabada Sauna, Akaibato Lapoyai, Hiramasigimatang, the Lenga Kamrele Nabo authorities sing not Matik Saba Axel Local Pagalina, Janariba Mioshing Paga the Bane, Todo Adugi Matunda. Mapung Pana investigation sa Tabagalona, Sinakaitel village the lady Misam Yang Punsi Musung Lantum, Ngak Sena Pamatik Saba section Tarang Lokat the Banehadi, Sinakaitel village authority na Nagagi Lam, Saktam Amadi Right Kananabagi Matanga, Local Potabak Toram Sing the FNCC Namapung Pana Sagat Kanihanaso, Zero Sinamakata and Heidi IPF MG Rohan Pilem resigned Thoknadore. Thasigi Tareta Ukhul District Litan Sare Kong the Tokiba Kuki, Amadi Naga Furuki Taudo Asigi Matanga, National Human Rights Commission of India, New Delhi, the Indigenous Peoples Forum Manipuna, Aibizero Pisin Kibadu the Forum Asigi President Oiriba, Rohan Pile Masakhandana Mahaki, Kuyek Saraga, Tajilambabu Yaning the Pondo Pagalona Forum Asidagi resign Thoknadore. Ngasi Manipur Press Club ta pangthokiba pawgi mifam amada Rohan Film na hai awang thangba state singdagi maru oiba miyosing na sarugya aduna Manipur da ahanba oina pangthoknaba honakiba World Indigenous Day gi thoram mangwena forum asigi President Asanka Sar forum asidagi resign tawkibadagi mahana phamasi painakibani haike Assistant Professor Kungataruk DPC yaudana hapsilam lehadi Kumja 1981 gi September 27 da Kumbi gi miyamna wana honaduna linkhat kiba Kumbi College ta Kumja 2025 da Assistant Professor Kungataruk proper advertisement amadi DPC amata yaudana hapsilam lehadi Hiramasigi matangda Amsuna Quality Education Poraknabagi Pandamda Sangsilakliba Campaign for Total Education ki makhada mahilo sangsingda chathariba aran ahuising yengsinbagi saru ama oina lengaki Adet College ama oiriba Kumbi College da Assistant Professor Kungataruk narol da hapsilamba Amsuna thengnakibani haidi Yausang Tabal Chongnabagi damak lambi thalaga sel khaiba tawbiganu haina Kokomi Women Wing na phongdorkhre Sahi asigi oina mathang tha March ahumdagi numit mangani subna pangthokadoriba yausang kumhai asiga mari lenana yausang thabal chongnabagi damak lambi thalaga sel khai tawbiganu haina Kokomi Women Wing gi convener wahengbom luwang leimana phongdorkhre ngasi lamfelda leiba Kokomi gi mayai loisangda pangthokiba pawgi mifam amada wafam asi luwang leimana phongdokibane mahana makha taraduna hai maihorol-dagi leiraklaba yausang kumai lakpada lekai da thabal chongbagi damak lambida thoklaga sel khai tawbigano haujuk oidiba lebaki phibam asi yenglaga sel hena sangada mo ong da thabal singumsi thabal chongbagi daba mahausadagi lekai amadi mari mata singdagi angamba mateng ninari mahausagumna lekai amadi mari mata dagi sel khai tawduna lekai da thabal chongsi thabal sinba matamda ahenba mo ong da sel tingna ba carpet thaduna phijang khanduna stage saduna amadi ahenba music sizinagumsi yausang kumhai manungda lambida ising amadi lekhom leinangno singba hainaba tawdana sana khonabada hena mapuning sangnaba lekai gi club amadi maira paibi singna so apel tawke Naga Students Union gi kangbuga CMY Khemchan ga unaduna wari sanakhre Naga Students Union gi mihut kangbu amaga Manipur gi Chief Minister Yumnam Khemchan ga unaduna Manipur da Phuruk Masel Nuksisanana leminana bagi matang da khanakhre New Delhi gi Sardar Patel Mark da leba Manipur baban dangarang unakiba da Manipur da tangdule taba mapung phana hanjilakna ba karamba thabak paikhatpa yabagi haiba hiram kaya yauna Forum Masel amaga thajaba thamnana bagi matang da su khanaki hairi Chief Minister ga unakiba da Manipur gi naha singda sakti pidana chawkhatpa tangdule taba amade maromdom lepchaba ngamba lamdam ama ohana bagi matang da su Naga Students Union gi mihut kangbu aduga Chief Minister ga khanaki hairi Naha singa haktengna unaduna tongan ba hiram singi matang da wari sanaba sina Manipur da apun bagi panggal sagatpa amasung santi leba punna chawkhat minana bagi maikairomda sangsinba ngamgan haina su Chief Minister Y Khemchana Naga Students Union gi mihut kangbu adugi maphamda phongdoki haide Surachandpur da pung kunmari gi shutdown chathari haide Thalon SC sitting BJP MLA Bungjagin Balte lay kidabada ikai khumnabo utpa oina Zomi Council amasung atai civil society organization singna kauba pungkun mari ki total shutdown na maram oiraga ngasi Surachandpur district ki lambi thong amasung dukan sing thong lonakhre ZSF amasung KSO na kauba shutdown ase ayu pung taruk tagi haukibani ban asina exam thariba mahiru sing admit card ulaba matung lambi satpagi ayaba PK aduga essential service singi thabaksu tawhanke
Kuki Zo Community ki Lusingba amadi Indigenous Tribal Leaders Forum ITLF na haibagi matungina MLA Balte gi Punsimangan kibasi Kuki Zo singi mentionba ngamnaru daba sauna mangba amane makhone Union Territory with Legislature natraga separate administration ki demand adu hongba laiti haike May 4, 2023 da Imphal da mob na maram oiraga sokpadagi MLA Balte delige Mendata Hospital da treatment tawduna leirambani adubu February 21 da laikhidabane MLA asithok libeirang asida laikhidaba hanba elected member oire Mizoram amasung Manipur gi border tuibai river dagi MLA gi thawai yawdraba haksang adu Sinwal village phawduna thalon da purakpa matamda miyamna lambida hekaleka tamduna ikai khumnabo utkibane hari Gari satpa yaro haiba yaning de hana union na phongdorakre National Highway 37 da manama singduna karbar tawdiba singi gari highway sida satpa yaro haiba wafam ama sing da base tawba larhalup amana phongdorakiba si yamna maram chade masina manama sing karbar tawdiba singda kudong chadaba kya mayang na hale athingba si khudakta handokpiyo haina North East Vegetable Farmers, Workers and Traders Union Manipur ki General Secretary Oinam Ongbi Ranjitana Paumi sing the Pongdo Kray Vegetable Seller kaya yauna pangthokiba pawgi mifam adu damana makhatana haikibada highway asida asigumba khudong sadaba kaya si mamangdagi hauna thenaduna lakibane sing the best tawba larholup amana misang mikai naiba manda maongda athingba kaya ama karba tawba miyo sing the pirakpasi aninde Lanai mioi ama anina highway sida manama sing karbar tawriba singda sanadiba siyaningde asiguma misang mikhai na mo ongda thabak tawbigano manama singba yaro hana athingba piriba si khudakta handokpiyo highway sida manama sing karbar tawjariba mama oibi singda awaba pibigano mioi kharagina thadokpa mioi kharagina athingba piba si tawbigano hana phongdokhe Yausang numit mangani dagi hena thabal chongba yaroi hana KCPPWG na phongdorakre kumja 2024 dagi yausang kumai ga mari leinana makhal amatagi harau kumai amade yausang gi thabal chongbana chingbada pangthoktana ba thamkiba athingba adu sahi asige oina di handokle adubu handak sahi ge oina di yausang numit mangani dagi hena thabal chongba yaroi hana lona yadaba KCPPWG MC unification gi PRO chingkhai ngan ban thadrokpa serol amana hairi zero asina makhata na hai kumja 2023 ki May 3 dagi refugee Kuki narco terrorist na kanglai miyam da satharakiba makhal makha kya gi landana maram oiraga lanjena duna leiriba internally displaced person IDP singi awa ana amadi kanglai khunai na thengnariba awa ana kya bu yengduna harau kumai gi athingba se handokpani hari kumja 2024 da kanglai pa Communist Party People's War Group na kanglai miyam da thamkiba wafam de kumja 2023 ki May 3 dagi refugee Kuki narco terrorist na sathariba Lal na maram oiraga tungan ba relief camp sing da changjafam lauduna leiriba IDP singi awa anada saruk yaduna sahi sida yausang thabal chongba thingkhe yausang thabal chongba gi mohta afaba tinjang kaijang daba masama ofaba lamcha chajat phajaba naharo kya semja haunaba yausang kumhai manungda sana khona bada henna miyeng thamna ba khangan khibane kanglai khunai gi tunggi yumbirel oiriba ngasigi mahiroi kiyagi class 12 amasung class 10 ge examination pangthokle numit mangani yausang thabal songba tarabasu kanglai miyamna nat ke ba fijo set induna nungyai matung pung amadagi hena thabal songba yaroi hari Mars phawbugi manungda gari gi number sing Meitei mek na thadrabadi masa na teksak pujagadabane hana milana phongdokre Manipur da seliba gari singna thenglabada Mars phawbugi manungda gari gi number sing Meitei mek na thadrabadi Meitei irol ek lon silon apunba lup Milal kanglai pak na lokholak pathabakta masa na teksak pujagadabane hana lup asigi maikai dagi miyam da khanghalakle wafam ase ngasi passenger puriba gari singi parking sing satuna gari gi association sing aduna ngamgadaba numit phawbugi manungda Meitei mek na sauna thana ba yana se pibagi khongsatta milal gi poktak loi sadopam tomba mangana phongdokhibane sadopam tomba na makha taraduna milal gi maikai dagi hana mamang dagi lauthokibagi matungina ngasi gari parking sing satuna association gi miyoi sing Satpane association gi miyoi unaba matamda makoi maikai dagi soidana Meitei mek na number tharagane habagi thajaba sing dipirakle masiga loinana gari sing aduna satliba lam aduso Meitei mek na thabiu loinana lanai gi thaunariba gari macha sing du soidana Meitei mek na sauna thagadabane masida tharaktaba sing adudi masa na teksak pugadabane lol mayek sakhorhanaba honabada aikhoi khudimakke thaudang yamna sawi aikhoina isagi mayek sijinaba honabada amaga mateng pangminagadabani haina phongdokhe
ꯔꯥꯟꯆꯤꯗꯒꯤ ꯗꯤꯜꯂꯤ ꯇꯝꯅ ꯄꯥꯏꯔꯛꯈꯤꯕ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯀꯥꯏꯕꯗ ꯃꯤꯑꯣꯏ 8 ꯁꯤꯔꯦ꯫ ꯔꯥꯟꯆꯤꯗꯒꯤ ꯗꯤꯜꯂꯤ ꯇꯝꯅ ꯄꯥꯏꯔꯛꯄ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ 8ꯃꯛ ꯁꯤꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯖꯥꯔꯈꯟꯗꯒꯤ ꯁꯥꯇ꯭ꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀꯤꯔꯇꯤ ꯁ꯭ꯔꯤꯖꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯦꯞꯇꯦꯟ ꯕꯤꯕꯦꯛ ꯕꯤꯀꯥꯁ ꯚꯒꯠꯅ ꯄꯥꯏꯈꯤꯕꯅꯤ꯫ ꯀꯦꯞꯇꯦꯟ ꯁ꯭ꯔꯕꯔꯥꯖꯗꯤꯞ ꯁꯤꯡꯅ ꯀꯣ-ꯄꯥꯏꯂꯣꯠ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯟꯅ ꯁꯤꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 8ꯃꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯁꯨꯚꯝ ꯈꯝꯗꯦꯔꯋꯥꯜꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯦꯗ ꯕꯥꯔꯗ ꯑꯦꯌꯔꯋꯦꯖ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯆꯂꯥꯏꯕ C-90 ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯔꯥꯟꯆꯤꯗꯒꯤ ꯗꯤꯜꯂꯤ ꯇꯝꯅ ꯄꯥꯏꯕꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯖꯥꯔꯈꯟꯗꯒꯤ ꯁꯥꯇ꯭ꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯁꯤꯟꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ DGCꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯠꯀꯤꯅꯤ ꯑꯦꯌꯔꯄꯣꯔꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 20ꯗ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ KIA ꯑꯃꯁꯨꯡ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ PDFꯅ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯑꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯀꯦꯄꯤꯇꯦꯜꯗ ꯂꯩꯕ ꯃꯤꯠꯀꯤꯅ ꯑꯦꯌꯔꯄꯣꯔꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ KIA ꯑꯃꯁꯨꯡ PDFꯅ ꯁꯨꯁꯥꯏꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ATR-72600ꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯦꯌꯔꯂꯥꯏꯟꯁꯀꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯟꯗꯂꯦ ꯇꯝꯅ ꯄꯥꯏꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ KIA ꯑꯃꯁꯨꯡ PDFꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯑꯦꯌꯔꯄꯣꯔꯠ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯆꯥꯎꯅ ꯑꯃꯥꯡ ꯊꯣꯛꯈꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯊꯧ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯖꯨꯟꯇꯥꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯦ꯫ KIAꯅꯗꯤ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯗꯦ ꯑꯃꯁꯨꯡ ꯉꯁꯤ ꯐꯥꯎꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯀꯦꯔꯂꯥꯒꯤ CM ꯄꯤꯅꯥꯔꯥꯌꯤ ꯕꯤꯖꯣꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯀꯦꯔꯂꯥꯒꯤ ꯀꯣꯅꯨꯡ ꯇꯤꯔꯨꯕꯅꯟꯇꯄꯨꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯔꯤꯊꯥ ꯀꯦꯔꯂꯝ ꯅꯦꯁꯅꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯁꯃꯤꯠ 2026ꯗ ꯀꯦꯔꯂꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯤ ꯃꯥꯂꯦꯝꯒꯤ ꯁꯛꯅꯥꯏꯔꯕꯤ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯟড ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯀꯦꯔꯂꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯅꯥꯔꯥꯌꯤ ꯕꯤꯖꯣꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯁꯛꯈꯪꯕ ꯑꯣꯏꯅ ꯃꯦꯃꯦꯟꯇꯣ ꯑꯃꯗꯤ ꯁꯥꯏꯇꯦꯁꯟ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ CM ꯄꯤꯅꯥꯔꯥꯌꯤ ꯕꯤꯖꯣꯏꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯁꯤꯡꯒꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯦꯔꯂꯥꯒꯤ ꯑꯦꯛꯁꯥꯏꯖ ꯃꯤꯅꯤꯁꯇꯔ MV ꯔꯥꯖꯦꯁ, ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯔꯣꯁꯤ ꯑꯒꯁꯇꯤꯟ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ P ꯄ꯭ꯔꯁꯥꯗ, ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ B ꯁꯤꯕꯥꯜꯀꯨꯇꯤ, ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ KN ꯕꯥꯂꯥꯒꯣꯄꯥꯜ, MP ꯁꯥꯁꯤ ꯊꯥꯔꯨꯔ, MP AA ꯔꯥꯍꯤꯝ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ A ꯖꯌꯥ ꯇꯤꯂꯛ, IAS, MLAꯁꯤꯡ ꯑꯃꯗꯤ ꯃꯀꯣꯛ ꯊꯣꯡꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫